Kanamtana nang kanbalaw. No one is going to help you. Nasana sabu help tawjagadaban. Say say na mi ngai lebo. Adagi di ay na tawgudoy thawag mayam sing day matam ngai lay tardi. You will never grow. Kaya ginawa si di proven eh. At the end of the day, ko'y puno mo sa alone nga. Tami puno mo sa nangi surrounding na miyoy kaya na rambay, nangi mother le rambay, nangi father le rambay, dagi nangi cousins le rambay, nangi sister le rambay, nangi brother le rambay, nangi friends le rambay. It doesn't matter. At the end of the day, nang nasa siya na tandani. Nang nagkarigumam tawag hay tari nang unang courage lay tam, nang unang tauna lay tam. Pag unang nasa leader or tam, nang nasa confidence build up to tam. Confidence yaw na nang kenta grow to bunga mo have sa matam chupo nang jing usigi po sa anything nang unang talent kaya na rambay, nang unang skills kaya na rambay, puna magse grow to ge, puna magse mayo na ge, puna magtagi tungan ba miyo mo ge, puna magtagi stand out ba miyo mo ge hay tari nang unang confidence level yaw tam. Nang unang nasana tanda to bungam bagi tabak to yaw tam. Itanda to bungam da ba habi mi yaw dali depend mi ngunga dum depend to ba mi yaw dali tabak to bungam da ba mi ngunga dum ngatu thengdu to lay tari kamay nang gi punchi da grow to kamay nang adugi mahaw do kamay kamay nang failure de kamay nang confidence level de kamay boost up to to sa nang confidence level ay confidence low way de kamay to we hypo sa kay ginwan tamda nang je only wakan dang kan doer oy the thinker dang oy doer oy the si problem ne doer in the sense nang to ni thabak sing yam kay hana khanjan da yes khanga da ne to ja yam kay hana khanjan da to ge hai tar di nang on option kya ne option tara lai re ha si ju to ning si ju to ning si ju to ning sina fagadra sina fagadra sina fagadra but at the end of the day karam na fagada ge hai decision lo gudap se nang lo gudap ne mingonda hanguraga mina si fani haiba ko tudi nangna mingonda depend to bu ne nang na sana muna na sana sabu trust lai jara kan na sana logo da decision na sana logo da ne aduna sigi decision se logo ngam da tari nang ka mind grow to tu tara do mayok na tara do frustration wang ni karam khandu no khang da ai tumurage ai procrastinate to lai haiba kon do khallam ne nong magi sum thengda gar ka na karam ka nong to bu se nang na kari guma career ma choose to ninge nang na kari guma lambel ma chang ninge nang on option kya am na new puram na ai gi mind su like thaba am to dri kan da adu gi sina fagadra haiba se wakhan da loi lai gani but adu bu at the end of the decision puna mak se logo da di aroi ba decision ma logo da si nang logo da bane nang sagi da mata sina farni si na best way ni si na ke doni adu da gi shoiba laksa no failure o ju no de kai ke ngai lai failure are hena fore kai gino adamda failure de nong de hena takpira do nong de hena nang bu semdok pira do nong de hena nang bu mature o helak do nong de hena nang bu stronger o helak do adu nang ki si kai dino adu ka fail do oi ba ki re na try to traga di kamai na sunang jakhat pangam do kamai sunang confidence level hengala ka do kamai na sunang puna mak sunang face to bungam do mingo sum defend to later mina sum advantage law ta mina sum nang sum henjalak tam ne ma de ayaw to dingam dam ni ma de ayaw de bak to bungam dam ma de am son ba mina ha po to nang sum advantage law ngam tam adu na puna mak se nang da loina depend to bunga ta ne everything nang si business start to ge nang nang si kaido kariguma no step ma thange nang si nang guna sa best version da pura ke ha nang da loi depend to nang da loi mi nang si ai nang si hide si ju nang da si nang gi kok ta hapsal le hai tar su depend to nang da loi depend to nang action log draga di nang si gi formula se pan draga di nang sa da apply to draga di kamai nang grow to kamai na mi mayam da gi asuk yam gra mi mayam se kamai nang stand out du kamai nang puna ma se thingna bangam du nang sa da duki matik weak wai tar di na sa ra sabu lepsa bangam se tar di mi ngona sum depend to lai tar di thab am to dai ko da karam mi nang thasa du karam matam nang sa sabu level up to ko karam matam nang sa sabu grow up to ko na ha po sa na ta hang biru ma sigi pot se adu go sidai sida ai gi lamdam da blame to mi ngon da blame to go siti phatta wa khan ne sigi pot adu shor pu de wake up do something phamung na ta lai ju shor pu phamung na ta ra wa thi wa ngang lai ju shor pu bed comment pi lai ju shor pu hai pa sa lai ju shor pu grow up to anything youtube channel hang to ke hang to adagi di blogging to adagi di instagram da reels create to nang business sam start to de content creator moi ke content creator oiro paisa tan ke internet ki tan ba ho lambel thiro tak pa tamba ho skills develop to ma phamung de sum ta lai ga wakan sum sagat laga mine to da kalak lai ga min to da sum sida da ba de ching thana to lai ga adugi wakan nang ka mai grow to dun adu dun ni sum nang wala sum low way like tab sum low way like tab pon yeng da de phat to mayam sing yeng to lai ga nang mind do mayam da question le nang sai negative report mayam sing du na nang wala question le nang ka mai grow to what you give is what you get nang na pidi po nang na fangi mayam sing nang na bad energy pitu bad energy nang wala lakani positive energy pitu positive energy lakani adu si mayam sing je khang si mayam sing je concept sing mi sing je ke to gen business money making the focus to yes ai samang so focus to but ai hai du se money making business growth of what until nang na sabu best version the product nang ken grow to bunga quite important in na sa je sidahana invest to go na sabu adukki matik best level the product create mentally spiritually financially physically emotionally puna mag loi balance to bunga mo confidence level wang kada biro mi ga loina ba ho adagi wakhan je ano ono ba idea gather to ho then only you will grow aduga nang grow to bunga aduga nang si myam sing face to bunga nang gi best version the like tar di nang si kari guma project mang pai ba tar su nang si kari guma thaba ama to ba tar su nang
best ꯄꯤꯔꯝꯕ ꯃꯇꯝꯗ ꯅꯪꯉꯣꯟꯗ ꯂꯥꯛꯄ ꯂꯥꯛꯇꯕ doesn't matter ꯅꯪꯉꯣꯟꯗ ꯑꯗꯨꯒꯤ negative ꯑꯣꯏꯕ feeling ꯑꯗꯒꯤꯗꯤ ꯅꯪꯉꯣꯟꯗ ꯂꯥꯛꯀꯗ꯭ꯔꯥ ꯂꯥꯛꯑꯣꯏꯗ꯭ꯔꯥ ꯍꯥꯏꯕ ꯄꯣꯠꯁꯦ ꯁꯤꯒꯤ doubt ꯂꯩꯌꯦꯕ ꯀꯩꯒꯤꯅꯣ ꯃꯇꯝꯗ you have given your best ꯅꯪꯅ ꯅꯪꯒꯤ best ꯄꯤꯔꯝꯕ ꯑꯗꯨꯅ ꯈ꯭ꯋꯥꯏ important ꯑꯣꯏꯁꯤꯗꯤ ꯅꯪ ꯅꯁꯥꯒꯤ ꯄꯨꯟꯁꯤꯁꯦ ꯑꯃꯨꯛꯇꯅꯦ ꯑꯩꯈꯣꯏ ꯍꯤꯡꯗꯣꯏꯁꯦ ꯁꯤꯒꯤ ꯄꯨꯟꯁꯤ ꯍꯤꯡꯕꯁꯦ ꯑꯩꯈꯣꯏꯅ ꯁꯤꯗꯩꯁꯤꯗ best versionꯗ ꯍꯤꯡꯗ꯭ꯔꯒꯗꯤ ꯀꯩ ꯀꯥꯟꯅꯕ ꯄꯨꯟꯁꯤꯅꯣ ꯑꯩꯈꯣꯏꯅ ꯍꯤꯡꯗꯣꯏꯁꯦ everyone ꯁꯤꯗꯩꯁꯤꯗ ꯑꯩ ꯃꯅꯤꯄꯨꯔ ꯍꯥꯏꯕ ꯂꯩꯇꯦ ꯑꯁꯥꯝ ꯍꯥꯏꯕ ꯂꯩꯇꯦ ꯑꯩ ꯅꯣꯔꯠ ꯏꯁ ꯍꯥꯏꯕ ꯂꯩꯇꯦ ꯑꯩ ꯏꯟꯗꯤꯌꯥ ꯍꯥꯏꯕ ꯂꯩꯇꯦ ꯑꯩ USA ꯍꯥꯏꯕ ꯂꯩꯇꯦ ꯑꯩ UK ꯍꯥꯏꯕ ꯂꯩꯇꯦ everyone ꯃꯤ ꯄꯨꯝꯅꯃꯛꯁꯦ ꯂꯣꯏ deserve ꯇꯧꯋꯦ ꯃꯥꯒꯤ best versionꯗ ꯍꯤꯡꯕꯒꯤꯗꯃꯛꯇ ꯕꯠ ꯄꯨꯝꯅꯃꯛꯁꯦ ꯀꯅꯥ ꯗꯤꯄꯦꯟ ꯇꯧꯏ ꯅꯪ ꯅꯁꯥꯗ ꯗꯤꯄꯦꯟ ꯇꯧꯋꯦꯕ ꯅꯪ ꯅꯁꯥꯅ ꯅꯪꯒꯤ best versionꯗꯣ ꯍꯤꯡꯅꯤꯡꯉ ꯇꯥꯔꯗꯤ ꯀꯃꯥꯏꯅ grow ꯇꯧꯗꯣꯏꯅꯣ best version ꯄꯥꯝꯃꯦ ꯑꯩ financially grow ꯇꯧꯕ ꯄꯥꯝꯃꯦ ꯑꯩ physically fit ꯑꯣꯏꯕ ꯄꯥꯝꯃꯦ mentally fit ꯑꯣꯏꯕ ꯄꯥꯝꯃꯦ ꯑꯗꯒꯤꯗꯤ ꯑꯩ emotionally balance ꯑꯣꯏꯕ ꯄꯥꯝꯃꯦ ꯑꯗꯒꯤꯗꯤ grow ꯇꯧꯕ ꯄꯥꯝꯃꯦ ꯍꯦꯟꯅ ꯑꯩꯒꯤ looksꯁꯦ transform ꯇꯧꯕ ꯄꯥꯝꯃꯦ ꯑꯗꯒꯤꯗꯤ ꯃꯤ positive ꯑꯣꯏꯕ people ꯃꯌꯥꯝꯁꯤꯡꯁꯦ attract ꯇꯧꯕ ꯄꯥꯝꯃꯦ ꯀꯅꯥꯗ depend ꯇꯧꯒꯦ ꯅꯪꯉꯣꯟꯗ depend ꯇꯧꯋꯦ ꯑꯩꯒꯤꯗꯤ ꯑꯩꯅ ꯏꯁꯥꯗ work ꯇꯧꯖꯔꯤ same thing other peopleꯁꯨ ꯃꯁꯥꯗ work ꯇꯧꯖꯔꯤ ꯅꯪꯒꯤꯗꯤ ꯀꯅꯥꯅ work ꯇꯧꯒꯦ ꯅꯁꯥꯅ work ꯇꯧꯒꯗꯕ ꯑꯩꯒꯤꯁꯨ ꯑꯩꯅ work ꯇꯧꯗ꯭ꯔꯒꯗꯤ ꯐꯃꯨꯡꯗ ꯇꯨꯝ ꯂꯩꯇꯥꯔꯗꯤ ꯀꯅꯥꯅ work ꯇꯧꯗꯣꯏꯅꯣ ꯑꯩ ꯏꯁꯥꯅ work ꯇꯧꯒꯗꯕ same thing everyone ꯑꯩꯈꯣꯏ ꯄꯨꯝꯅꯃꯛꯁꯦ ꯏꯁꯥꯅ ꯏꯁꯥꯗ ꯂꯣꯏ responsible ꯑꯣꯏꯕꯗ ꯅꯪ ꯅꯁꯥꯅ ꯅꯁꯥꯕꯨ grow ꯇꯧꯍꯟꯗ꯭ꯔꯒ ꯅꯪ ꯅꯁꯥꯅ ꯅꯁꯥꯕꯨ ꯆꯤꯡꯈꯠꯇ꯭ꯔꯒ ꯀꯅꯥꯅ ꯆꯤꯡꯈꯠꯄꯤꯗꯣꯏꯅꯣ ꯑꯩꯅ ꯇꯣꯏꯅ ꯍꯥꯏꯈ꯭ꯔꯕ ꯄꯣꯠꯅꯦ ꯁꯤꯒꯤ ꯄꯣꯠꯁꯦ ꯑꯗꯨꯅ ꯄꯨꯝꯅꯃꯛꯁꯦ at the end of the day depends on you it depends on you ꯁꯤꯗ ꯀꯤꯕꯁꯦ ꯇꯣꯛ ꯀꯤꯕꯁꯦ ꯊꯥꯗꯣꯛ ꯃꯤ ꯋꯥꯔꯤ ꯁꯥꯟꯅꯕ ꯃꯇꯝꯗ ꯅꯪ ꯍꯥꯟꯅ ꯆꯠꯂꯨ ꯅꯪ ꯍꯥꯟꯅ ꯇꯧ ꯅꯪ ꯍꯥꯟꯅ ꯇꯧ ꯅꯪ ꯍꯥꯟꯅ ꯆꯪꯉꯨ ꯁꯤ ꯍꯥꯏꯕ ꯄꯣꯠꯁꯦ ꯁꯤꯁꯦ ꯂꯧꯊꯣꯛꯎ do it ꯅꯪ ꯅꯁꯥꯅ ꯆꯪꯉꯨ ꯅꯊꯟꯗ ꯔꯦꯁꯇꯨꯔꯦꯟꯇ ꯆꯠꯂꯒ ꯀꯣꯐꯤ ꯊꯛꯄ ꯇꯝꯃꯨ ꯅꯊꯟꯗ ꯊꯕꯛ ꯇꯧꯕ ꯇꯝꯃꯨ ꯅꯊꯟꯗ ꯃꯤꯁꯤꯡ ꯎꯅꯕ ꯇꯝꯃꯨ ꯅꯊꯟꯗ ꯖꯤꯝ ꯆꯠꯄ ꯇꯝꯃꯨ ꯅꯊꯟꯗ ꯑꯗꯒꯤꯗꯤ ꯀꯩꯅꯣ ꯇꯧꯕ ꯃꯤꯒꯤ ꯃꯇꯦꯡ ꯄꯥꯡꯕ ꯇꯝꯃꯨ ꯑꯗꯒꯤ ꯅꯊꯟꯗ ꯊꯕꯛꯁꯦ ꯑꯅꯧꯕ ꯅꯪꯒꯤ ꯀꯣꯛꯇ ꯑꯀꯤꯕ ꯂꯩꯇꯥꯔꯁꯨ ꯅꯊꯟꯗ ꯊꯣꯛꯑꯒ ꯅꯊꯟꯗ ꯆꯠꯄ ꯇꯝꯃꯨ ꯀꯣꯏꯕ ꯆꯠꯅꯤꯡꯉꯦ ꯅꯊꯟꯗ ꯆꯠꯄ ꯇꯝꯃꯨ ꯍꯣꯏ ꯕꯣꯔꯤꯡ ꯆꯨꯒꯅꯤ ꯅꯁꯥꯗ ꯈꯜꯂꯝꯕ ꯌꯥꯏ ꯑꯗꯨꯗꯤ ꯕꯣꯔꯤꯡ ꯆꯨꯒꯅꯤ ꯌꯦꯁ ꯑꯗꯨꯒꯤꯁꯨ ꯃꯇꯝ ꯂꯥꯛꯀꯅꯤ ꯅꯃꯥꯟꯅꯕ ꯄꯨꯟꯕ ꯕꯠ all the time ꯄꯨꯝꯅꯃꯛꯁꯦ ꯅꯪꯅ ꯇꯧꯒꯗꯕ ꯊꯕꯛ ꯑꯝꯗ ꯅꯃꯥꯟꯅꯕꯗ ꯅꯃꯥꯟꯅꯕꯤꯗ ꯑꯗꯒꯤ ꯅꯪꯒꯤ ꯀꯖꯤꯟꯗ ꯅꯪꯒꯤ ꯁꯤꯁꯇꯔꯗ ꯅꯪꯒꯤ ꯃꯗꯔ ꯐꯥꯗꯔꯗ ꯗꯤꯄꯦꯟ ꯇꯧ ꯂꯩꯇꯥꯔꯗꯤ ꯅꯪꯒꯤ ꯂꯥꯏꯐꯇꯨ ꯀꯃꯥꯏꯅ ꯅꯪ ꯑꯦꯛꯁꯄꯥꯟ ꯇꯧꯗꯣꯏꯅꯣ ꯀꯃꯥꯏꯅ ꯅꯪ ꯇ꯭ꯔꯥꯟꯁꯐꯣꯔꯝ ꯇꯧꯕ ꯉꯝꯗꯣꯏꯅꯣ ꯑꯂꯣꯟ ꯍꯥꯟꯅ ꯁ꯭ꯇꯦꯟ ꯑꯂꯣꯟꯁꯦ ꯍꯥꯟꯅ ꯁꯤ ꯗꯔꯀꯥꯔ ꯇꯥꯏꯌꯦꯕ ꯅꯊꯟꯗ ꯇꯧꯕ ꯉꯝꯕꯁꯦ ꯗꯔꯀꯥꯔ ꯇꯥꯏ ꯑꯗꯨ ꯃꯇꯝꯗ ꯃꯤꯅꯁꯨ ꯅꯪꯉꯣꯟꯗ ꯔꯦꯁꯄꯦꯛ ꯊꯝꯃꯛꯀꯗꯕꯅꯤ ꯃꯤꯅꯁꯨ ꯅꯪꯕꯨ ꯅꯨꯡꯁꯤꯔꯛꯀꯗꯕꯅꯤ ꯃꯤꯅꯁꯨ ꯅꯪꯅ ꯅꯥꯛꯇ ꯍꯦꯟꯅ ꯄꯨꯅꯤꯡꯕ ꯄꯣꯛꯂꯛꯀꯗꯕꯅꯤ ꯀꯩꯒꯤꯅꯣ ꯁꯤ ꯃꯤꯁꯤꯗꯤ ꯏꯟꯗꯤꯄꯦꯟꯗꯦꯟꯅꯦ ꯃꯁꯥꯅ ꯃꯁꯥ ꯇꯧꯅꯤꯡ ꯀꯨꯁꯤ ꯇꯧꯕ ꯃꯁꯥꯅ ꯃꯥꯅ ꯑꯄꯥꯝꯕ ꯀꯨꯁꯤ ꯇꯧꯕ ꯑꯗꯒꯤ ꯃꯥꯅ ꯂꯦꯞꯆꯕ ꯉꯝꯕ ꯃꯤꯉꯣꯟꯗ ꯗꯤꯄꯦꯟ ꯇꯧꯗꯕ ꯃꯤ ꯑꯃꯅꯦ ꯍꯥꯏꯕꯗ ꯅꯪꯁꯦ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯁ꯭ꯇ꯭ꯔꯣꯡ ꯑꯣꯏꯅ ꯃꯤꯅ ꯎꯒꯗꯣꯏꯅꯣ ꯍꯥꯏꯕꯁꯦ ꯅꯁꯥꯅ ꯈꯟꯕꯤꯌꯨ ꯑꯗꯨꯒꯤ ꯄꯣꯠꯇꯣ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯃꯤꯅꯁꯨ ꯅꯪꯉꯣꯟꯗ ꯑꯇ꯭ꯔꯦꯛꯁꯟꯗꯣ ꯂꯥꯛꯇꯥꯕꯅꯤ ꯕꯠ ꯃꯤꯉꯣꯟꯗ ꯁꯨꯝ ꯗꯤꯄꯦꯟ ꯇꯧꯕ ꯑꯗꯒꯤꯗꯤ ꯃꯤꯅ ꯍꯥꯏꯔꯛꯄ ꯋꯥ ꯉꯥꯏ ꯂꯩꯕ ꯑꯗꯒꯤ ꯃꯤꯒ ꯄꯨꯟꯕ ꯉꯥꯏ ꯃꯤ ꯌꯥꯎꯗ꯭ꯔꯗꯤ ꯊꯕꯛ ꯇꯧꯗꯕ ꯑꯣꯏꯇꯥꯔꯗꯤ ꯃꯤꯅꯁꯨ ꯑꯗꯨꯝ ꯈꯟ ꯇꯥꯕꯅꯤ ꯑꯁ ꯑꯩ ꯌꯥꯎꯗ꯭ꯔꯗꯤ ꯇꯧꯕ ꯉꯝꯗꯕꯅꯤ ꯃꯥꯗꯤ ꯀꯩꯝꯇ ꯑꯗꯨꯒꯤ ꯄꯣꯠꯇꯣ ꯄꯥꯝꯕ꯭ꯔꯁꯦ ꯅꯁꯥ ꯅꯁꯥꯗ ꯍꯪꯕꯤꯔꯨ ꯑꯗꯨꯅ ꯇꯧꯒꯗꯧꯔꯤꯕ ꯂꯥꯛꯀꯗꯧꯔꯤꯕ ꯆꯍꯤ ꯃꯌꯥꯝꯁꯤꯡꯁꯦ 5 years ꯑꯣꯏꯒꯦ 10 years ꯑꯣꯏꯒꯦ 15 years ꯑꯣꯏꯒꯦ ꯁꯤꯗꯩꯁꯤꯗ ꯕꯦꯁ ꯚꯔꯖꯟ ꯅꯪꯒꯤ ꯑꯦꯅꯤ ꯆꯍꯤ ꯑꯣꯏꯁꯨ 19 ꯑꯣꯏꯕ ꯌꯥꯏ 20 ꯑꯣꯏꯕ ꯌꯥꯏ 30 ꯑꯣꯏꯕ ꯌꯥꯏ 35 ꯑꯣꯏꯕ ꯌꯥꯏ 40 ꯑꯣꯏꯕ ꯌꯥꯏ ꯂꯦꯝꯍꯧꯔꯤꯕ ꯄꯨꯟꯁꯤꯁꯦ ꯂꯥꯛꯀꯗꯧꯔꯤꯕ ꯄꯨꯟꯁꯤꯁꯦ ꯁꯤꯒꯤ ꯕꯦꯁ ꯚꯔꯖꯟ ꯍꯤꯡꯕ ꯍꯥꯏꯕꯁꯦ ꯅꯪꯒꯤ ꯅꯈꯨꯠꯇ ꯂꯩ ꯁꯤꯒꯤ ꯕꯦꯁ ꯚꯔꯖꯟꯁꯦ ꯍꯤꯡꯉꯤꯉꯩ ꯑꯩ ꯉꯁꯤ ꯍꯥꯏꯒꯗꯣꯏꯁꯦ ꯄꯣꯖꯤꯇꯤቭ ꯆꯦꯟꯖꯦꯁ ꯀꯌꯥ ꯑꯃ ꯂꯥꯛꯀꯅꯤ ꯅꯪꯒꯤ ꯂꯥꯏꯐꯁꯦ ꯑꯩꯁꯨ ꯁ꯭ꯇꯤꯜ ꯗꯦꯕꯂꯞꯄꯤꯡꯅꯦ ꯑꯦꯚ꯭ꯔꯤꯗꯦ ꯑꯩꯒꯤ ꯕꯦꯁ ꯚꯔꯖꯟꯁꯦ ꯀꯃꯥꯏꯅ ꯍꯤꯡꯅꯤ ꯍꯥꯏꯕꯁꯦ ꯕꯦꯁ ꯚꯔꯖꯟꯁꯦ ꯍꯤꯡꯉꯛꯄ ꯃꯇꯝꯗ ꯅꯪꯉꯣꯟꯗ ꯕꯦꯁ ꯔꯤꯖꯜ ꯂꯥꯛꯀꯅꯤ ꯄꯣꯖꯤꯇꯤቭ ꯔꯤꯖꯜ ꯂꯥꯛꯄ ꯍꯧꯔꯛꯀꯅꯤ ꯅꯦꯒꯦꯇꯤꯚꯤꯇꯤꯁꯤꯡꯁꯦ ꯅꯪꯉꯣꯟꯗ ꯇꯞ ꯇꯞꯅ ꯂꯥꯞꯊꯣꯛꯄ ꯍꯧꯔꯛꯀꯅꯤ ꯑꯗꯒꯤ ꯅꯪꯒꯤ ꯁꯔꯥꯎꯟꯗꯤꯡꯗ ꯄꯣꯖꯤꯇꯤꯚ ꯑꯣꯏꯕ ꯄꯤꯄꯜ ꯂꯥꯛꯀꯅꯤ ꯃꯤ ꯂꯥꯞꯊꯣꯛꯄ ꯍꯧꯔꯛꯀꯅꯤ ꯑꯗꯒꯤ ꯆꯦꯟꯖꯦꯁ ꯀꯌꯥ ꯑꯃ ꯂꯥꯛꯀꯅꯤ ꯑꯍꯥꯟꯕꯗꯤ ꯁꯤꯒꯤ ꯆꯦꯟꯖꯦꯁꯁꯦ ꯅꯪꯉꯣꯟꯗ ꯐꯤꯜ ꯒꯨꯗ ꯑꯣꯏꯔꯣꯏ ꯕꯠ ꯅꯪꯅ ꯁꯨꯝ ꯆꯠꯁꯤꯜꯂꯛꯀꯥꯟꯗ ꯅꯪꯉꯣꯟꯗ ꯐꯤꯜ ꯒꯨꯗ ꯑꯣꯏꯕ ꯅꯪꯉꯣꯟꯗ ꯆꯦꯟꯖ ꯇꯧꯅꯤꯡꯕ ꯅꯪꯉꯣꯟꯗ ꯅꯨꯡꯉꯥꯏꯔꯛꯄ ꯀꯣꯟꯐꯤꯗꯦꯟꯁ ꯂꯥꯛꯄ ꯋꯥꯡꯈꯠꯂꯛꯄ ꯑꯗꯩ ꯅꯪꯅ ꯇꯧꯅꯤꯡꯕ ꯄꯣꯠꯁꯦ ꯄꯣꯛꯂꯛꯄ ꯑꯅꯧ ꯑꯅꯧꯕ ꯑꯥꯏꯗꯤꯌꯥ ꯀꯌꯥ ꯑꯃ ꯖꯦꯅꯦꯔꯦꯠ ꯇꯧꯔꯛꯄ ꯑꯗꯒꯤꯗꯤ ꯃꯤꯅ ꯂꯣꯏꯅꯕ ꯃꯇꯝꯗ ꯅꯪꯁꯦ ꯅꯪꯒ ꯂꯣꯏꯅꯅꯤꯡꯉꯛꯄ ꯄꯣꯛꯂꯛꯄ ꯑꯗꯒꯤꯗꯤ ꯑꯇ꯭ꯔꯦꯛꯁꯟ ꯋꯥꯡꯈꯠꯂꯛꯄ ꯃꯤꯅ ꯅꯪꯅ ꯅꯥꯛꯇ ꯐꯝꯕ ꯃꯇꯝꯗ ꯌꯥꯝ ꯊꯤꯅ ꯄꯣꯖꯤꯇꯤꯚꯤꯇꯤ ꯋꯥꯡꯕ ꯑꯗꯒꯤꯗꯤ ꯌꯥꯝꯅ ꯖꯦꯅꯔꯁ ꯑꯣꯏꯕ ꯃꯤ ꯑꯃ ꯑꯣꯏꯔꯛꯀꯅꯤ ꯍꯥꯏꯕꯁꯤ ꯈꯪꯖꯟꯕꯤꯌꯨ ꯅꯪꯅ ꯕꯦꯁ ꯚꯔꯖꯟꯗ ꯂꯥꯛꯄ ꯃꯇꯝꯗ ꯀꯩꯒꯤꯅꯣ ꯕꯦꯁ ꯚꯔꯖꯟꯁꯦ ꯂꯥꯛꯇꯥꯔꯗꯤ ꯅꯪꯉꯣꯟꯗ ꯖꯦꯂꯁꯤ ꯅꯪꯉꯣꯟꯗ ꯍꯦꯠ ꯅꯪ ꯁꯤ ꯃꯌꯥꯝꯁꯦ ꯂꯣꯏ ꯂꯧꯊꯣꯛꯑ ꯅꯁꯥꯅ ꯅꯁꯥꯕꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯗꯦꯕꯂꯞ ꯇꯧꯔꯕꯅꯤ ꯅꯪ ꯅꯁꯥꯅ ꯈꯪꯖꯔꯕꯅꯤ ꯑꯩꯒꯤ ꯀꯝꯄꯤꯇꯤꯁꯟꯁꯦ ꯑꯩ ꯏꯁꯥꯅꯤ ꯍꯥꯏꯕꯗꯤ ꯅꯪꯅ ꯈꯪꯖꯔꯛꯑꯕꯅꯤ ꯑꯗꯨ ꯃꯇꯝꯗꯨꯗ ꯅꯪꯒꯤ ꯕꯤꯖꯤꯅꯦꯁ ꯑꯣꯏꯁꯅꯨ ꯅꯪꯒꯤ ꯃꯥꯏꯟꯁꯦꯠ ꯑꯣꯏꯁꯅꯨ ꯅꯪꯒꯤ ꯏꯟꯀꯝ ꯑꯣꯏꯁꯅꯨ ꯋꯥꯠ ꯑꯦꯚꯔ ꯅꯪꯅ ꯇꯥꯜꯂꯤ ꯄꯣꯠꯇꯣ ꯃꯐꯝ ꯈꯪꯅ ꯂꯣꯏ ꯂꯥꯛꯀꯅꯤ ꯑꯗꯨꯕꯨ ꯅꯪ ꯅꯁꯥꯅ ꯇꯨꯁꯣꯟ ꯃꯥꯟꯁꯣꯜꯂꯒ ꯅꯪꯒꯤ ꯆꯥꯕꯅ ꯅꯨꯡꯉꯥꯝꯗꯅ ꯐꯠꯇꯕ ꯌꯥꯝ ꯆꯥꯁꯤꯜꯂꯒ ꯑꯗꯒꯤ ꯐꯃꯨꯡꯗ ꯇꯥꯔ ꯂꯩꯔꯒ ꯋꯤꯛ ꯑꯣꯏꯔꯒ ꯅꯪꯒꯤ ꯃꯥꯏꯟꯗꯣ ꯋꯤꯛ ꯑꯣꯏꯔ ꯂꯩꯔꯒ ꯀꯃꯥꯏꯅ ꯅꯪꯅ ꯁꯤꯁꯤꯅ ꯋꯤꯛ ꯑꯣꯏꯈ꯭ꯔꯀꯥꯟꯗ ꯀꯃꯥꯏꯅ ꯅꯪꯒꯤ ꯕꯣꯗꯤꯁꯤꯅ ꯑꯗꯨꯒꯤ ꯑꯦꯛꯁꯟꯗꯣ ꯂꯧꯅꯤꯡꯗꯣꯏꯅꯣ ꯁꯤꯁꯤꯅ ꯋꯤꯛ ꯑꯣꯏꯔꯒ ꯑꯗꯨꯒ ꯕꯣꯗꯤꯁꯤꯗ ꯑꯦꯛꯁꯟꯗꯣ ꯂꯧꯍꯟꯗ ꯇꯥꯔꯗꯤ ꯅꯪꯒꯤ ꯊꯕꯛꯇꯣ ꯀꯃꯥꯏꯅ ꯅꯪꯒꯤ ꯔꯤꯖꯜꯇꯣ ꯀꯃꯥꯏꯅ ꯂꯥꯛꯇꯣꯏꯅꯣ ꯅꯪꯅ ꯐꯃꯨꯡꯗ ꯇꯨꯝ ꯇꯥꯔꯗꯤ ꯐꯃꯨꯡ ꯇꯨꯝꯕꯒꯤ ꯔꯤꯖꯜ ꯂꯥꯛꯇꯥꯕꯅꯦ ꯑꯗꯨ ꯅꯪꯅ ꯀꯔꯤꯒꯨꯝꯕ ꯊꯕꯛ ꯑꯃ ꯇꯧ ꯇꯥꯔꯗꯤ ꯑꯗꯨꯒꯤ ꯔꯤꯖꯜ ꯂꯥꯛꯇꯅ ꯐꯦꯂꯤꯌꯔ ꯑꯣꯏꯒꯦꯔꯥ ꯃꯥꯏ ꯄꯥꯛꯄ ꯑꯣꯏꯒꯦꯔꯥ ꯑꯃꯗꯤ ꯑꯗꯨꯝ ꯂꯥꯛꯇꯥꯕꯅꯦ ꯑꯗꯨꯒꯤ ꯄꯣꯠꯇꯣ ꯐꯃꯨꯡꯗ ꯇꯨꯝꯃꯒ ꯇꯥꯔ ꯂꯩꯗꯣꯏ ꯋꯥꯈꯜ ꯈꯜ ꯂꯩꯗꯣꯏ ꯁꯔꯨꯛꯄꯨꯗꯤ ꯀꯔꯤꯒꯨꯝꯕ ꯑꯃ ꯇꯧꯔꯒ ꯑꯗꯨꯒꯤ ꯐꯦꯂꯤꯌꯔ ꯔꯤꯖꯜ ꯂꯥꯛꯄꯗꯣ ꯑꯗꯨꯅ ꯁꯔꯨꯛ ꯆꯥꯝꯃ ꯐꯩꯌꯦ ꯐꯦꯂꯤꯌꯔꯗꯨꯗꯩ ꯇꯝꯖꯅꯤꯡꯉꯥꯏ ꯑꯣꯏꯕ ꯀꯌꯥ ꯐꯦꯂꯤꯌꯔꯗꯣ ꯌꯥꯎꯔꯀꯥꯟꯗ ꯅꯪꯕꯨ ꯍꯦꯟꯅ ꯁ꯭ꯇ꯭ꯔꯣꯡ ꯑꯣꯏꯍꯟꯈꯤꯗꯣꯏꯅꯦꯕ ꯑꯗꯨꯒ ꯐꯃꯨꯡꯗ ꯇꯥꯔ ꯂꯩꯔꯒ ꯀꯤꯔꯒ ꯋꯥꯊꯤ ꯋꯥꯔꯦꯝ ꯇꯧ ꯂꯩꯗꯣꯏ ꯁꯔꯨꯛꯄꯨꯗꯤ ꯑꯗꯨꯒꯤ ꯄꯨꯟꯁꯤꯗꯨꯗꯤ ꯍꯤꯡꯗꯕꯅ ꯍꯦꯟꯅ ꯐꯩꯌꯦꯕ ꯑꯩꯅ ꯍꯥꯏꯗꯣꯏꯁꯦ ꯀꯩꯒꯤꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯑꯗꯨꯗꯤ ꯖꯁ ꯑꯦꯛꯁꯀ꯭ꯌꯨꯖꯦꯁ ꯅꯁꯥ ꯅꯁꯥꯕꯨ ꯁꯦꯇꯤꯁꯐꯦꯛꯁꯟ ꯄꯤꯖꯕ ꯅꯁꯥ ꯅꯁꯥꯕꯨ ꯍꯥꯏꯕꯗꯤ ꯑꯩꯒꯤ ꯃꯇꯝ ꯂꯥꯛꯈꯤꯅꯤ ꯍꯦꯟꯅ ꯉꯥꯏ ꯂꯩꯕ ꯄꯣꯠꯇꯣ ꯃꯇꯝ ꯍꯥꯏꯕ ꯄꯣꯠꯁꯦ ꯏꯁꯥꯅ ꯁꯦꯝꯖꯒꯗꯕꯅꯤ ꯏꯁꯥꯅ ꯑꯗꯨꯒꯤ ꯂꯦꯚꯦꯜ ꯑꯞ ꯇꯧꯒꯗꯕꯅꯤ ꯏꯁꯥꯅ ꯑꯗꯨꯒꯤ ꯃꯥꯌꯣꯛꯅꯒꯗꯕꯅꯤ ꯅꯨꯄꯥ ꯊꯣꯛꯀꯗꯕꯅꯤ ꯅꯨꯄꯤ ꯊꯣꯛꯀꯗꯕꯅꯤ ꯑꯗꯨꯕꯨ ꯉꯥꯏ ꯂꯩꯔꯦ ꯀꯃꯥꯏꯅ ꯒ꯭ꯔꯣ ꯇꯧꯗꯣꯏꯅꯣ ꯑꯗꯨ ꯁꯤꯗꯩꯁꯤꯗ ꯁꯥꯎꯅꯤꯡꯕ ꯃꯤ ꯀꯌꯥꯝꯁꯨ ꯌꯥꯎꯔꯝꯒꯅꯤ ꯑꯩꯅ ꯍꯥꯏꯔꯤꯕꯁꯦ ꯄꯥꯟꯕ ꯃꯤꯑꯣꯏ ꯀꯌꯥꯝꯁꯨ ꯌꯥꯎꯔꯝꯒꯅꯤ ꯀꯩꯒꯤꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯁꯤꯗꯤ ꯑꯁꯦꯡꯕꯅꯤ ꯊꯣꯛꯏ ꯄꯣꯠꯇꯨꯅꯤ ꯑꯩꯅ ꯍꯥꯏꯔꯤꯁꯦꯀꯣ ꯐꯃꯨꯡꯗ ꯁꯨꯝ ꯇꯨꯝ ꯂꯩꯇꯥꯔꯗꯤ ꯐꯃꯨꯡꯗ ꯉꯁꯤ ꯑꯩ ꯀꯔꯤꯒꯨꯝꯕ ꯊꯕꯛ ꯑꯃ ꯇꯧꯒꯦ ꯉꯁꯤ ꯑꯩꯅ ꯀ꯭ꯔꯤꯌꯦꯠ ꯇꯧꯅꯤꯡꯕ ꯀꯣꯟꯇꯦꯟꯁꯦ ꯐꯃꯨꯡꯗ ꯇꯨꯝꯃꯒ ꯑꯩ ꯀ꯭ꯔꯤꯌꯦꯠ ꯇꯧꯒꯦꯅ ꯋꯥꯈꯜ ꯈꯜ ꯂꯩꯇꯥꯔꯗꯤ ꯁꯤꯒꯤ ꯀꯣꯟꯇꯦꯟꯁꯤꯁꯨ ꯃꯌꯥꯝꯗ ꯌꯧꯔꯛꯑꯝꯃꯔꯣꯏ ꯁꯦꯝ ꯊꯤꯡꯅꯦ ꯇꯧꯒꯦ ꯍꯥꯏꯇꯥꯔꯗꯤ ꯐꯃꯨꯡꯗ ꯍꯧꯒꯠꯂꯒ ꯀꯦꯃꯦꯔꯥꯗꯣ ꯃꯥꯡꯗ ꯊꯝꯃꯒ ꯁꯨꯠ ꯇꯧ ꯇꯥꯕꯅꯤ ꯁꯦꯝ ꯊꯤꯡ ꯑꯗꯨꯒꯤ ꯊꯕꯛ ꯑꯦꯅꯤ ꯊꯕꯛ ꯅꯪꯅ ꯄꯥꯝꯖꯔꯤ ꯊꯕꯛꯇꯣ ꯅꯪ ꯅꯁꯥꯅ ꯇꯧ ꯇꯥꯕꯅꯤ
ꯅꯪꯅ ꯇꯧꯗꯅ ꯀꯅꯥ ꯇꯧꯕꯤꯗꯣꯏꯅꯣ ꯅꯪ ꯃꯤ ꯃꯇꯝꯗ ꯉꯥꯏ ꯂꯩꯇꯥꯔꯗꯤ ꯃꯤꯅ ꯒ꯭ꯔꯣ ꯇꯧꯕ ꯅꯪ ꯒ꯭ꯔꯣ ꯇꯧꯍꯧꯔꯣꯏ ꯑꯗꯨꯅ ꯒ꯭ꯔꯣ ꯇꯧꯒꯦ ꯍꯥꯏꯇꯥꯔꯦ ꯑꯩꯅ ꯃꯌꯥꯝꯗ ꯍꯥꯏꯖꯅꯤꯡꯉꯤꯁꯦ ꯅꯪ ꯅꯁꯥꯒꯤ ꯕꯦꯁ ꯚꯔꯖꯟꯗ ꯄꯨꯕꯤꯔꯣ ꯕꯦꯁ ꯚꯔꯖꯟ ꯄꯨꯕꯁꯦ ꯁꯤꯁꯤꯅꯦ ꯈ꯭ꯋꯥꯏꯗꯒꯤ ꯕꯦꯁ ꯏꯁꯥꯅ ꯏꯁꯥꯒꯤ ꯃꯤꯉꯣꯟꯗ ꯗꯤꯄꯦꯟ ꯇꯧꯗꯕ ꯏꯁꯥꯅ ꯏꯁꯥꯕꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯁ꯭ꯇ꯭ꯔꯣꯡ ꯑꯣꯏꯍꯟꯕ ꯃꯦꯟꯇꯦꯂꯤ ꯐꯤꯖꯤꯀꯦꯂꯤ ꯏꯃꯣꯁꯅꯦꯂꯤ ꯁ꯭ꯄꯤꯔꯤꯆꯨꯋꯦꯂꯤ ꯑꯗꯒꯤ ꯐꯥꯏꯅꯥꯟꯁꯤꯌꯦꯂꯤ ꯂꯣꯏꯅꯃꯛ ꯗꯦꯕꯂꯞ ꯇꯧꯕ ꯉꯝꯃꯀꯥꯟꯗ ꯑꯗꯨ ꯃꯇꯝꯗ ꯅꯪꯒꯤ ꯔꯤꯂꯦꯁꯟꯁꯤꯞꯇ ꯏꯁꯨ ꯂꯩꯔꯤꯕ ꯑꯗꯒꯤꯗꯤ ꯃꯤꯅ ꯅꯪꯕꯨ ꯂꯥꯛꯆꯈ꯭ꯔꯤꯕ ꯃꯌꯥꯝꯁꯤꯡꯁꯦ ꯃꯇꯝ ꯆꯥꯅ ꯂꯣꯏꯅꯃꯛ ꯑꯗꯨꯒꯤ ꯔꯤꯖꯜ ꯂꯣꯏꯅꯃꯛ ꯑꯗꯨꯒꯤ ꯑꯟꯁꯔ ꯂꯣꯏꯅꯃꯛ ꯄꯤꯔꯛꯀꯅꯤ ꯅꯪꯉꯣꯟꯗ ꯃꯐꯝ ꯈꯪꯅ ꯃꯤ ꯃꯐꯝ ꯔꯥꯏꯠ ꯄꯤꯄꯜ ꯃꯁꯥꯅ ꯈꯪꯅ ꯅꯪ ꯅꯥꯛꯇ ꯂꯥꯛꯀꯅꯤ ꯄꯣꯖꯤꯇꯤቭ ꯆꯦꯟꯖꯦꯁ ꯀꯌꯥ ꯑꯃ ꯂꯥꯛꯀꯅꯤ ꯑꯗꯨꯕꯨ ꯆꯦꯟꯖ ꯇꯧꯗ꯭ꯔꯒꯗꯤ ꯑꯗꯨ ꯃꯐꯝꯗꯨ ꯑꯗꯨꯝ ꯂꯩꯒꯅꯤ ꯒ꯭ꯔꯣ ꯇꯧꯕꯁꯨ ꯉꯝꯃꯣꯏ ꯑꯗꯨꯅ ꯑꯩ ꯉꯁꯤ ꯍꯥꯏꯅꯤꯡꯉꯤꯁꯦ ꯅꯁꯥꯒꯤ ꯕꯦꯁ ꯚꯔꯖꯟꯗ ꯁꯤꯗ ꯄꯨꯔꯛꯅꯕ ꯍꯣꯠꯅꯕꯤꯌꯨ ꯑꯦꯚ꯭ꯔꯤꯊꯤꯡ ꯅꯪꯅ ꯇꯧꯕ ꯌꯥꯕ ꯇꯧ ꯁꯤ ꯆꯪꯕ ꯌꯥꯕ ꯆꯧ ꯀꯔꯤꯃꯇ ꯇꯧꯗ꯭ꯔꯤꯀꯥꯟꯗ ꯅꯪꯅ ꯀꯔꯤꯒꯨꯝꯕ ꯑꯃ ꯇꯧꯒꯦ ꯀꯔꯤꯒꯨꯝꯕ ꯑꯅꯧꯕ ꯑꯃ ꯂꯦꯚꯦꯜ ꯑꯞ ꯇꯧꯒꯦ ꯍꯥꯏꯕꯁꯦ ꯅꯪꯒꯤ ꯅꯁꯥꯗ ꯂꯣꯏ ꯗꯤꯄꯦꯟ ꯇꯧꯋꯦ ꯑꯗꯨꯅ ꯅꯁꯥ ꯅꯁꯥꯕꯨ ꯄꯨꯈꯠꯆꯕ ꯅꯁꯥ ꯅꯁꯥꯕꯨ ꯆꯤꯡꯈꯠꯆꯕ ꯕꯦꯁ ꯚꯔꯖꯟꯗ ꯄꯨꯔꯛꯄ ꯐꯤꯖꯤꯀꯦꯜꯂꯤ ꯍꯥꯏꯕꯗꯤ ꯃꯌꯥꯝꯗꯒꯤ ꯁ꯭ꯇ꯭ꯔꯣꯡ ꯑꯣꯏꯕ ꯃꯌꯥꯝꯗꯒꯤ ꯇꯣꯉꯥꯟꯕ ꯂꯨꯛꯁ ꯃꯌꯥꯝꯗꯒꯤ ꯁ꯭ꯃꯥꯔꯠ ꯑꯣꯏꯕ ꯃꯤ ꯑꯣꯏꯔꯛ ꯇꯥꯔꯗꯤ ꯃꯤꯅꯁꯨ ꯍꯦꯟꯅ ꯅꯪ ꯅꯥꯛꯇ ꯄꯨꯅꯤꯡꯕꯗꯣ ꯂꯥꯛꯇꯕ ꯑꯗꯨꯅ ꯁꯤꯁꯦ ꯈꯪꯉ ꯆꯠꯄꯤꯌꯨ ꯁꯤꯁꯦ ꯈꯪꯉ ꯆꯠꯄꯤꯌꯨ ꯈ꯭ꯋꯥꯏꯗꯒꯤ ꯏꯝꯄꯣꯔꯇꯦꯟ ꯑꯣꯏꯕꯁꯦ becoming a best version of yourself ꯄꯨꯟꯁꯤꯁꯦ ꯑꯃꯨꯛꯇꯅꯤ ꯄꯤꯊꯣꯔꯛꯄꯁꯦ ꯑꯩꯈꯣꯏꯗ ꯀ꯭ꯋꯥꯂꯤꯇꯤ ꯂꯣꯏ ꯌꯥꯎꯔꯛꯑꯕꯅꯤꯀꯣ ꯂꯤꯗꯔ ꯑꯣꯏꯕ ꯁꯤꯒꯤ ꯉꯁꯤ ꯑꯩꯒꯤ ꯁꯤꯗꯩꯁꯤꯗ ꯁꯤꯒꯤ ꯚꯤꯗꯤꯑꯣ ꯌꯦꯡꯕꯤꯔꯤ ꯃꯌꯥꯝꯁꯤꯡꯁꯦ ꯂꯣꯏ ꯂꯤꯗꯔ ꯉꯥꯛꯇꯅꯤ ꯀꯩꯒꯤꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯁꯤꯒꯨꯝꯕ ꯀꯣꯟꯇꯦꯟ ꯀꯟꯖꯨꯝ ꯇꯧꯕꯁꯦ ꯃꯤ ꯌꯥꯝꯅ ꯂꯩꯇꯦꯕ ꯕꯠ ꯉꯁꯤ ꯁꯤ ꯀꯟꯖꯨꯝ ꯇꯧꯔꯤꯕ ꯃꯤꯁꯤꯡꯁꯦ ꯃꯁꯥꯅ ꯃꯁꯥꯕꯨ ꯒ꯭ꯔꯣ ꯇꯧꯖꯅꯤꯡꯕ ꯃꯁꯥꯅ ꯃꯁꯥꯕꯨ ꯂꯦꯚꯦꯜ ꯑꯞ ꯇꯧꯖꯅꯤꯡꯕ ꯃꯤ ꯉꯥꯛꯇꯅꯦꯕ ꯑꯩꯅ ꯈꯟꯖꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯅꯪ ꯅꯁꯥꯒꯤ ꯃꯅꯨꯡꯗ ꯑꯗꯨꯒꯤ ꯀ꯭ꯋꯥꯂꯤꯇꯤꯗꯨ ꯑꯣꯜꯔꯦꯗꯤ ꯌꯥꯎꯔ ꯂꯩꯔꯕꯅꯤ ꯁꯤꯗ ꯅꯪ ꯅꯁꯥꯅ ꯇꯧꯒꯗꯕꯁꯦ ꯆꯤꯡꯊꯣꯛꯄ ꯑꯗꯨꯗꯣ ꯆꯤꯡꯈꯠꯂ ꯃꯇꯨꯡꯗ ꯅꯁꯥꯅ ꯄꯨꯊꯣꯛꯆꯔ ꯅꯁꯥꯅ ꯐꯨꯗꯣꯔꯛꯑ ꯃꯇꯨꯡꯗ ꯒ꯭ꯔꯣ ꯇꯧꯔꯛꯀꯗꯕꯅꯤ ꯁꯦꯝ ꯊꯤꯡ ꯑꯩꯁꯨ 5 years ꯃꯥꯡ ꯆꯠꯂꯨ ꯇꯥꯔꯗꯤ ꯃꯤꯉꯣꯟꯗꯕ ꯃꯤꯠ ꯌꯦꯡꯉ ꯉꯥꯡꯉꯝꯃꯝꯗꯕ ꯃꯤ ꯑꯃꯅꯤ ꯃꯤꯒ ꯋꯥꯔꯤ ꯁꯥꯟꯅꯕ ꯀꯤꯔꯝꯕ ꯃꯤ ꯑꯃꯅꯤ ꯑꯦꯟꯖꯥꯏꯇꯤ ꯌꯥꯝ ꯂꯩꯔꯝꯕ ꯃꯤ ꯑꯃꯅꯤ ꯑꯗꯨꯕꯨ ꯑꯩꯅ ꯏꯁꯥꯅ ꯏꯁꯥꯁꯦ ꯕꯦꯁ ꯚꯔꯖꯟꯗ ꯄꯨꯔꯛꯇꯕ ꯌꯥꯗꯦ ꯇ꯭ꯔꯥꯟꯁꯐꯣꯔꯝ ꯇꯧꯗꯕ ꯌꯥꯗꯦꯅ ꯋꯔꯛ ꯍꯥꯔꯗ ꯇꯧꯔꯀꯥꯟꯗ ꯉꯁꯤ ꯀꯦꯃꯦꯔꯥꯗ ꯋꯥ ꯉꯥꯡꯕ ꯉꯝꯃꯤꯕ ꯃꯤꯑꯣꯏ ꯀꯌꯥ ꯑꯃꯗ ꯑꯩꯅ ꯏꯟꯐꯣꯔꯃꯦꯁꯟ ꯁꯦꯌꯔ ꯇꯧꯕ ꯉꯝꯃꯤꯕ ꯁꯥꯇ꯭ꯔ ꯀꯌꯥ ꯑꯃꯅ ꯇꯥꯛꯄ ꯉꯝꯃꯤꯕ ꯃꯤꯑꯣꯏ ꯀꯌꯥ ꯑꯃ ꯂꯣꯏꯅꯕ ꯉꯝꯃꯤ ꯃꯌꯥꯝꯁꯤꯡꯁꯦ ꯀꯣꯟꯐꯤꯗꯦꯟꯁꯁꯦ ꯇꯞ ꯇꯞꯅ ꯑꯃꯨꯛꯇ ꯂꯥꯛꯄꯗꯤ ꯁꯤꯁꯦ ꯑꯩꯅ ꯇꯞ ꯇꯞꯅ ꯄ꯭ꯔꯦꯛꯇꯤꯁ ꯇꯧꯔꯀꯥꯟꯗ ꯏꯁꯥꯅ ꯏꯁꯥꯕꯨ ꯗꯦꯕꯂꯞ ꯇꯧꯔꯀꯥꯟꯗ ꯏꯁꯥꯅ ꯏꯁꯥꯕꯨ ꯍꯣꯠꯅꯔꯀꯥꯟꯗ ꯉꯁꯤ ꯕꯤꯖꯅꯦꯁ ꯀꯌꯥ ꯑꯃ ꯆꯂꯥꯏꯔꯒ ꯑꯗꯒꯤ ꯏꯟꯀꯝ ꯁ꯭ꯇ꯭ꯔꯤꯝ ꯍꯦꯟꯒꯠꯂꯒ ꯑꯣꯟꯂꯥꯏꯟ ꯕꯤꯖꯅꯦꯁ ꯀꯌꯥ ꯑꯃ ꯆꯂꯥꯏꯔꯛꯏꯕ ꯑꯗꯒꯤꯗꯤ ꯃꯤꯑꯣꯏ ꯀꯌꯥ ꯑꯃ ꯇꯥꯛꯂꯛꯏꯕ ꯃꯌꯥꯝꯁꯤꯡꯁꯦ ꯁꯤ ꯄꯣꯠꯁꯦ ꯑꯩ ꯏꯁꯥꯅ ꯏꯁꯥꯕꯨ ꯕꯦꯁ ꯚꯔꯖꯟ ꯑꯣꯏꯍꯜꯂꯝꯗ꯭ꯔꯒꯗꯤ ꯉꯁꯤ ꯑꯩꯅ ꯇꯧꯔꯤ ꯃꯌꯥꯝꯁꯤꯡ ꯇꯧꯕ ꯉꯝꯃꯝꯗꯕꯁꯨ ꯌꯥꯏ ꯑꯗꯨꯒ ꯂꯥꯛꯀꯗꯧꯔꯤꯕ ꯃꯌꯥꯝꯁꯤꯡꯁꯤꯁꯨ ꯑꯩ ꯏꯁꯥꯅ ꯏꯁꯥꯕꯨ ꯗꯦꯕꯂꯞ ꯇꯧꯗ꯭ꯔꯒꯗꯤ ꯑꯩ ꯃꯅꯤꯡ ꯑꯗꯨꯝ ꯂꯩꯍꯧ ꯇꯥꯕꯅꯤ ꯁꯦꯝ ꯊꯤꯡ ꯑꯦꯚ꯭ꯔꯤ ꯋꯥꯟꯗ ꯁꯤ ꯂꯣꯏ ꯑꯦꯄ꯭ꯂꯥꯏ ꯇꯧꯏ ꯍꯥꯔꯗ ꯋꯔꯛ ꯇꯧꯕ ꯃꯤꯅ ꯃꯁꯥꯅ ꯃꯁꯥꯕꯨ ꯂꯦꯚꯦꯜ ꯑꯞ ꯇꯧꯖꯔ ꯃꯤꯅ ꯑꯗꯨꯝ ꯒ꯭ꯔꯣ ꯇꯧꯔ ꯆꯠꯈꯤꯅꯤ ꯑꯗꯨꯅ ꯀꯝꯄꯤꯇꯤꯁꯟꯁꯤꯗ ꯃꯥꯏ ꯄꯥꯛꯂꯛꯀꯦ ꯃꯌꯥꯝꯒ ꯊꯦꯡꯒꯥꯏꯅꯕ ꯉꯝꯒꯦ ꯃꯌꯥꯝꯗꯒꯤ ꯁ꯭ꯇ꯭ꯔꯣꯡ ꯑꯣꯏꯒꯦ ꯇꯐ ꯑꯣꯏꯒꯦ ꯂꯤꯗꯔ ꯑꯣꯏꯒꯦ ꯑꯗꯒꯤꯗꯤ ꯄꯨꯝꯅꯃꯛꯁꯦ ꯊꯦꯡꯅꯕ ꯉꯝꯒꯦ ꯑꯗꯒꯤꯗꯤ ꯔꯤꯆ ꯑꯣꯏꯒꯦ ꯋꯦꯜꯗꯤ ꯑꯣꯏꯔꯛꯀꯦ ꯑꯗꯒꯤꯗꯤ ꯋꯦꯜꯗꯤ ꯃꯥꯏꯟꯁꯦꯠ ꯆꯠꯂꯛꯀꯦ ꯄꯣꯖꯤꯇꯤቭ ꯆꯦꯟꯖꯦꯁ ꯀꯌꯥ ꯑꯃ ꯄꯨꯔꯛꯀꯦ ꯍꯥꯏ ꯇꯥꯔꯗꯤ ꯗꯤꯄꯦꯟꯁ ꯑꯣꯟ ꯌꯨ ꯕꯤꯀꯃꯤꯡ ꯑ ꯕꯦꯁ ꯚꯔꯖꯟꯁꯦ ꯈ꯭ꯋꯥꯏꯗꯒꯤ ꯀꯤ ꯁꯤꯁꯤꯅ ꯁꯣꯁ ꯅꯪ ꯅꯁꯥ ꯅꯁꯥꯁꯦ ꯂꯦꯚꯦꯜ ꯑꯞ ꯇꯧꯈꯤꯕ ꯃꯇꯝꯗ 30 days ꯇ꯭ꯔꯥꯏ ꯇꯧꯕꯤꯌꯨ 30 days ꯇ꯭ꯔꯥꯏ ꯇꯧꯕ ꯃꯇꯝꯗ ꯅꯁꯥ ꯅꯁꯥꯕꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯂꯦꯚꯦꯜ ꯑꯞ ꯇꯧꯔꯛꯄ ꯃꯇꯝꯗ ꯅꯪꯒꯤ ꯂꯥꯏꯐꯇ ꯀꯌꯥꯃꯨꯛ ꯌꯥꯝ ꯆꯦꯟꯖꯦꯁ ꯂꯥꯛꯀꯦ ꯍꯥꯏꯕꯁꯦ ꯑꯩ ꯒꯦꯔꯦꯟꯇꯤ ꯄꯤꯔꯝꯒꯦ ꯁꯤꯗꯒꯤ ꯂꯣꯏ ꯂꯥꯛꯀꯅꯤ ꯅꯪꯒꯤ ꯍꯧꯖꯤꯛ ꯋꯥꯈꯜ ꯈꯟ ꯉꯝꯗ꯭ꯔꯤꯕ ꯕꯤꯖꯅꯦꯁ ꯀꯔꯝꯕ ꯇꯧꯗꯣꯏꯅꯣ ꯈꯪꯗꯦ ꯀꯥꯏꯗ ꯏꯟꯚꯦꯁꯠ ꯇꯧꯗꯣꯏꯅꯣ ꯈꯪꯗꯦ ꯑꯩꯒꯤ ꯏꯟꯀꯝ ꯂꯩꯇꯦ ꯑꯩ ꯃꯊꯥ ꯌꯥꯝ ꯁꯥꯏ ꯗꯤꯄ꯭ꯔꯦꯁꯟ ꯋꯥꯡꯈꯠꯂꯦ ꯑꯩ ꯗꯤꯄ꯭ꯔꯦꯁ ꯋꯥꯡꯈꯠꯂꯦ ꯗꯤꯄ꯭ꯔꯦꯁ ꯑꯣꯏꯈꯠꯂꯦ ꯑꯗꯒꯤꯗꯤ ꯑꯩꯒꯤ ꯁꯦꯗꯅꯦꯁ ꯂꯦꯚꯦꯜ ꯋꯥꯡꯈꯠꯂꯦ ꯑꯦꯟꯖꯥꯏꯇꯤ ꯍꯦꯟꯒꯠꯂꯦ ꯑꯃꯨꯛꯇꯪ ꯏꯁꯥꯅ ꯏꯁꯥꯕꯨ ꯕꯦꯁ ꯚꯔꯖꯟꯗ ꯄꯨꯕꯤꯌꯨ ꯑꯗꯨ ꯃꯇꯝꯗ ꯋꯥꯈꯜꯒꯤ ꯑꯅꯧꯕ ꯋꯥꯈꯜꯁꯦ ꯀꯃꯥꯏꯅ ꯆꯦꯟꯖ ꯇꯧꯔꯛꯀꯦ ꯌꯦꯡꯕꯤꯌꯨ ꯀꯃꯥꯏꯅ ꯑꯅꯧꯕ ꯑꯥꯏꯗꯤꯌꯥ ꯃꯌꯥꯝ ꯒꯦꯗꯔ ꯇꯧꯔꯛꯀꯦ ꯌꯦꯡꯕꯤꯌꯨ ꯀꯃꯥꯏꯅ ꯇ꯭ꯔꯥꯟꯁꯐꯣꯔꯝ ꯇꯧꯔꯛꯀꯦ ꯌꯦꯡꯕꯤꯌꯨ ꯑꯗꯨ ꯃꯇꯝꯗ ꯂꯤꯇꯜ ꯆꯦꯟꯖꯦꯁꯁꯦ ꯆꯦꯟꯖꯦꯁ ꯃꯆꯥ ꯃꯆꯥꯁꯦ ꯅꯣꯡꯃꯗ ꯑꯆꯧꯕ ꯑꯃ ꯑꯣꯏꯈꯤꯗꯣꯏꯅꯤ ꯑꯗꯨꯅ ꯃꯇꯝ ꯃꯥꯡꯍꯟꯕꯤꯒꯅꯨ ꯑꯩꯅ ꯍꯥꯏꯗꯣꯏꯁꯤꯀꯣ ꯀꯣꯟꯐꯤꯗꯦꯟꯁ ꯂꯣ ꯑꯣꯏꯔꯤꯕ ꯃꯌꯥꯝꯁꯤꯡ ꯃꯤꯒ ꯋꯥ ꯉꯥꯡ ꯉꯝꯗ꯭ꯔꯤꯕ ꯃꯌꯥꯝꯁꯤꯡꯁꯦ ꯊꯣꯛꯑꯣ ꯃꯤꯒ ꯋꯥ ꯉꯥꯡ ꯉꯝꯗ꯭ꯔꯤꯕ ꯃꯤꯉꯣꯟꯗ ꯑꯀꯤꯕ ꯂꯩꯕ ꯃꯌꯥꯝꯁꯦ ꯂꯣꯏ ꯊꯨꯒꯥꯏꯔ ꯃꯇꯨꯡꯗ ꯆꯪꯁꯤꯟꯕꯤꯌꯨ ꯆꯪꯁꯤꯜꯂꯒ ꯏꯁꯥꯅ ꯏꯁꯥꯕꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯇꯧꯕ ꯉꯝꯗꯕ ꯊꯕꯛꯁꯦ ꯁꯤꯗꯩ ꯍꯦꯟꯅ ꯇꯧꯁꯟꯕꯤꯌꯨ ꯍꯦꯟꯅ ꯇꯧꯁꯟꯕꯤꯌꯨ ꯑꯩ ꯉꯝꯗꯣꯏ ꯃꯥꯟꯗꯦ ꯍꯦꯟꯅ ꯇꯧꯁꯟꯕꯤꯌꯨ ꯑꯗꯒꯤ ꯋꯥꯈꯜ ꯇꯣꯏꯅ ꯈꯜ ꯂꯩꯕꯁꯦ ꯑꯩ ꯇꯧꯗꯣꯏꯁꯦ ꯁꯤꯅꯤ ꯋꯥꯈꯜ ꯁꯨꯝ ꯈꯜ ꯂꯩꯕꯁꯦ ꯗꯨꯋꯔ ꯑꯣꯏꯕꯤꯌꯨ ꯑꯦꯛꯁꯟꯁꯦ ꯍꯣꯏ ꯈꯟꯕ ꯌꯥꯕ 3-5 ꯈꯜꯂꯝꯃꯣ ꯑꯗꯨꯒ ꯇꯛ ꯂꯥꯎꯅ ꯑꯦꯛꯁꯟ ꯂꯧꯕꯤꯌꯨ ꯑꯦꯛꯁꯟ ꯂꯧꯔꯀꯥꯟꯗ ꯅꯉꯣꯟꯗ ꯑꯣꯟꯂꯤ 2 ꯑꯟꯁꯔ ꯈꯛꯇꯪ ꯂꯥꯛꯆꯩ ꯑꯃꯅ ꯐꯦꯜ ꯑꯣꯏꯕ ꯑꯃꯅ ꯔꯤꯖꯜ ꯂꯥꯛꯄ ꯐꯦꯜꯗꯨꯁꯨ ꯔꯤꯖꯜ ꯑꯃꯅꯦ ꯑꯗꯨꯗꯒꯤ ꯇꯝꯍꯧꯗꯣꯏꯅꯦ ꯑꯗꯨꯒ ꯁꯤ ꯇꯧꯗ꯭ꯔꯒꯗꯤ ꯀꯩꯝꯇ ꯈꯪꯗꯦ ꯐꯃꯨꯡꯗ ꯇꯥ ꯂꯩꯔꯒꯗꯤ ꯌꯨ ꯋꯤꯜ ꯅꯦꯚꯔ ꯒ꯭ꯔꯣ ꯁꯤꯃ ꯈꯪꯖꯟꯕꯤꯌꯨ ꯑꯗꯨꯅ ꯕꯤꯀꯝ ꯌꯣꯔ ꯕꯦꯁ ꯚꯔꯖꯟ ꯂꯥꯏꯐꯁꯦ ꯑꯃꯨꯛꯈꯛꯇꯅꯦ ꯑꯩꯈꯣꯏꯅ ꯍꯤꯡꯉꯤꯁꯦ